Courtna bail piraklaba matungda Imphal Thanadagi NIA na fakhraga jailda thamlakliba Khungakpa Anand Supreme Courtna bail pikre. May 3, 2023 dagi haurakhiba Manipurgi tamthiraba langi thaudok toina thokchilaklingai talak asahi adugi September 13 ki numidangda Imphal East, Imphal West amasung Khawaisoigi Special Commando Unit ki combined team amana Kongbo Wangkhai lambigi Meitei Mayek High School manaktagi khusukulaiga konana gari amada lakpadagi fare haibada yaukhiba matam adugi Khungakpa Meeoi mangabu Special Judge NIA Imphal East na bail piraba matungda Imphal Thanadagi NIA gi team amana faraga Delhi da pukiba Singjamai Sorok haibam lekaidagi Moirangthem Anand Nifugataret apokpa laikhidraba M Achau Supreme Court of India na bail pikre thaudodu mahak yaungna punna Khungakpa Manga combined team aduna angauba machugi bolero amada lakpadagi khusukulai kharaga konana fagatkhibani faraba makoi mangagi mathakta porongpat PS na case FIR number 12349/2023 register tawduna laukhalaga mari leinaba court puthokduna police custody remand lauthaduna wahang phone chathakibani adubu makoi mangagi police custody remand gi matam loireduna September 22 2023 da special judge NIA Imphal East ki court ta makoi bu judicial custody da remand tawbiu haiduna puthorakhibada police ki prayer asibu singnar aduna makoi mangana bail pibinaba prayer tawrakpadagi court na while chatharaba matungda makoi manga bu lupa lising yankhai gi PR bond ga loinana sanfam asiga manaba security amamam furnish tawhalaba matungda bail pikhibani adumoinamak corner bail piraga makoi manga bu numit adugi nungthilda Imphal PS ta puraklaga detain tawduna thamkhibani tanjaduda M Anand gi loina bi yauna tongan balupsing idum pisingna makoi manga bu corner bail pirabanina thadura u haiduna akan bakhongjang silakhibani adubu chairaktuda NIA Delhi na lokhatpa case number RC 23 of 2023 gi mari leinana makoi manga gi manungdagi M Anand bu faraga numit adumakta da Delhi tamna pukhibani NIA na mahapu makoi gi custody da remand lauduna wahang paun chatharaba matungda Samgi Kamruf ta leiba Central Jail da ngasi fawa thamlakhibani marakta Manipur lenga ki mafam kharadagi khusukulai singlu tawkhiba tawdoki matangda CBI na lokhatpa case amaga mari leinana mahakpu NIA gi custody dagi CBI na formal arrest tawrabasu leikhrabani adubu mahaki maikaidagi High Court of Delhi da bail pibinaba prayer tawki mahaki prayer adugi maikaida counsel M Gunedor David Ahong Sangbam H Gunabanta Meitei amasung Rahul Kumar na lepkhibani adobu mahaki bail prayer adu Delhi gi High Court na lokhatuna khanaraba matung chahi sigi January 23 da prayer adugi judgment amasung order reserve tawduna thamlaklaga April 2 2025 ta lauthorakhiba punna lamai nifugani panba judgment da M Anand gi bail prayer adu court ki maikaidagi dismiss tawre haina pirakhidabani Masigi matungda mahaki maikaida lepkhiba council singna Delhi High Court ki judgment adugi mayokta Supreme Court of India da NIA gi mayokta special leave appeal criminal number 14616 by 2025 file tawkhibani Apex Court ki maikaidagi ngasi Justice Bikram Nath amasung Justice Sandeep Mehta gi bench na M Anand gi appeal adu lokhatuna khanaraba matungda mahaki mathakta NIA na lokhaliba case asidagi bail piri haiduna lauthokibani adubu trial court natraga Manipur lenga ki maikaidagi mahaki while gi warosin purakpada thengtharaklabadi Supreme Court na piriba order asi recall tawnabgidamak approach tawrakpa yagani haiba wafam su fongdoragli IRV ama nongmaina panduna Sokle ngasi nungthil pung 3 makhairom tarakpada pangaida leiba forensic science laboratory gi officer amage escort personnel oiba IRV ama nongmai maru amana makhong animakta panduna Sokle hairi soklaba personnel adugi maming Mohen kawi hengang PS ki manung chanba khundrakpa makha lekaidagini Maharashtra Medicity da pukhallaktuna laika nakre hari pauche sina fangba pauna haibada thaudo asi laboratory asida nongmai ama test tawbada soidana kapthorakpa maruna personal asigi makhong amada palaga faudoraktuna atopa makhong amada supanmani hairi PLA gi operation langol loisin khre yeknaba India gi mathakta maipakna landa chathaduna asiana nanghan ki RPF Aina thingkraba Lalalo Revolutionary People's Front RPF PLA na chahi asigi September 18 dagi chatharakhiba operation langol ngarang December 10 da maipakna loisin khre haina RPF के Deputy Secretary Publicity Rowen Khumana thadorokpa cherol amana hari loinana operation asida yeknaba India gi mathakta maipakna landa chathaduna asiana nanghan ki hairakli cherol asina Highway Asia Western Southeast Asia da pokpa mapung oina Manipur da pokpa aikoi gi miyam asi RPF na yeknaba oina laude kanaguma ireicha kharana yeknaba India na thakliba kanglup furup nungsinadana bagi namthaklana sida Thururabasu nongmadi soidina wakhal taraktuna yeknaba India bo tathirakani amasung mamitagi mapi taba makhai kaptuna langjaruba maral sing koknaba honarakhigani haina ekhoina khali adubu India de ekhoigi amata ngairaba yeknabani India na soikhoi ase asuki matik tathina khali loinana Manipur gi ming amasung Manipur gi miyam asi malem asidagi muthatkigi haina khanbaga loinana India na Manipur hek lausin khibadagi ngasi fawba fatraba khujil tharang kaya paikhali
ꯐꯠꯇ꯭ꯔꯕ ꯈꯨꯖꯤꯠ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯐꯠꯇ꯭ꯔꯕ ꯁꯤꯡꯆꯦꯞ ꯊꯥꯖꯤꯟꯕ, ꯃꯁꯦꯜ ꯍꯥꯠꯇꯣꯛꯅꯍꯟꯕꯁꯤꯡ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯀꯨꯀꯤ ꯃꯤꯇꯩ ꯅꯥꯒꯥ ꯅꯨꯡꯁꯤꯅꯍꯟꯗ꯭ꯔꯤꯕ ꯍꯠꯅꯍꯜꯂꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯐꯠꯇ꯭ꯔꯕ ꯈꯨꯖꯤꯠ ꯊꯧꯔꯥꯡꯒꯤ ꯃꯍꯩꯅꯤ꯫ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯃꯨꯛꯅꯔꯕꯗꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯅꯤꯡꯇꯝ ꯏꯍꯧ ꯑꯁꯤꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅꯁꯨ ꯏꯟꯗꯤꯌꯥꯅ ꯊꯥꯖꯩ꯫ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯍꯠꯅꯍꯜꯂꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯐꯣꯔꯁꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯌꯥꯑꯣꯟꯂꯣꯏꯁꯤꯡ ꯑꯁꯤꯁꯨ ꯇꯨꯝꯅ ꯃꯥꯡꯍꯟꯅꯕ ꯍꯥꯏꯗꯨꯅ ꯑꯐꯕ ꯃꯈꯜꯒꯤ ꯗ꯭ꯔꯣꯟ MR-10, MR-20, ꯇꯥꯇꯥ LLS-50, ꯋꯥꯔꯃꯦꯠ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯗꯒꯤ ꯊꯔꯃꯣꯕꯦꯔꯤꯛ ꯋꯦꯄꯟ ꯌꯥꯎꯅ ꯕꯣꯝ ꯀꯌꯥ ꯊꯥꯗꯔꯛꯈꯤ꯫ ꯏꯟꯗꯤꯌꯥꯅ ꯂꯣꯏꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯀꯌꯥꯁꯨ ꯃꯈꯣꯏꯅ ꯏꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯐꯝꯗ ꯂꯥꯟꯗꯥꯍꯟꯈꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯤ꯫ ꯀꯨꯝꯖꯥ 1978ꯇ PLA ꯍꯦꯛ ꯂꯤꯡꯈꯠꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯂꯦꯡꯗ꯭ꯔꯕ ꯑꯃꯁꯨꯡ ꯁꯦꯡꯂꯕ ꯄꯥꯟꯗꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯂꯣꯏꯆꯜꯂꯤꯕ ꯏꯟꯗꯤꯌꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯑꯁꯤꯅꯤ꯫ ꯃꯇꯝ ꯈꯔ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕꯁꯨ RPFꯀꯤ ꯅꯤꯡꯇꯝ ꯏꯍꯧꯗꯤ ꯍꯣꯡꯕ ꯂꯩꯇꯦ꯫ ꯅꯤꯡꯇꯝꯕ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯤꯡꯇꯝ ꯂꯥꯟ ꯇꯧꯈꯤꯒꯅꯤ꯫ RPFꯀꯤ ꯄꯥꯟꯗꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ PLAꯒꯤ ꯊꯧꯗꯥꯡ ꯑꯃ ꯑꯣꯏꯅ ꯋꯦꯁꯤꯌꯥ ꯂꯝꯗꯝ ꯑꯁꯤꯗ ꯌꯦꯛꯅꯕ ꯏꯟꯗꯤꯌꯥꯕꯨ ꯃꯥꯌꯣꯛꯅꯃꯤꯟꯅꯔꯤꯕ ꯌꯥꯑꯣꯟꯂꯨꯞꯁꯤꯡ ꯄꯨꯟꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯕ ꯑꯃꯁꯨꯡ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯃꯤꯟꯅꯕ ꯍꯥꯏꯕ ꯃꯥꯟꯅꯕ ꯋꯥꯈꯜ ꯃꯤꯠꯌꯦꯡ ꯃꯈꯥꯗ NACN, KYA ꯑꯃꯁꯨꯡ ꯑꯜꯐꯥ ꯑꯥꯏ ꯄꯨꯜꯂꯒ ꯑꯣꯄꯔꯦꯁꯟ ꯚꯦꯟꯒꯦꯟꯁ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯈꯤ꯫ PLAꯒꯤꯁꯨ ꯀꯨꯝꯖꯥ 2025ꯀꯤ ꯁꯦꯞꯇꯦꯝꯕꯔ 10ꯗꯒꯤ ꯗꯤꯁꯦꯝꯕꯔ 10 ꯐꯥꯎꯕ ꯑꯣꯄꯔꯦꯁꯟ ꯂꯥꯡꯑꯣꯟ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯍꯥꯡꯈꯤ꯫ PLAꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯌꯦꯛꯅꯕꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯂꯥꯟꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯦꯞꯇꯦꯝꯕꯔ 19ꯗ 39ꯁꯨꯕ ꯑꯦꯌꯔ ꯑꯃꯁꯨꯡ ꯅꯕꯦꯝꯕꯔ 19ꯗ 3ꯁꯨꯕ ꯑꯦꯌꯔꯒꯤ ꯀꯦꯝꯞꯇ ꯃꯥꯏ ꯄꯥꯛꯅ ꯂꯥꯟꯗꯥꯈꯤ, ꯂꯣꯏꯅꯅ ꯌꯦꯛꯅꯕꯒꯤ ꯃꯥꯏꯀꯩꯗ ꯑꯁꯤꯕ ꯑꯁꯣꯛꯄ ꯀꯌꯥ ꯅꯪꯍꯟꯕ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯆꯠꯊꯔꯛꯂꯤꯕ ꯁꯥꯡꯂꯕ PLAꯒꯤ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯁꯤ ꯏꯀꯥꯏ ꯈꯪꯗ꯭ꯔꯕ ꯌꯦꯛꯅꯕ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯗ꯭ꯔꯒ ꯃꯦꯗꯤꯌꯥꯁꯤꯡꯗ ꯂꯥꯟꯅ ꯄꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯇꯥꯕꯤꯗꯦ, ꯃꯋꯥ ꯂꯧꯗꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯊꯤꯔꯕ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯌꯥꯝꯒꯤ ꯅꯤꯡꯇꯝ ꯂꯥꯟꯃꯤ PLAꯒꯤ ꯃꯔꯨꯞꯁꯤꯡ ꯃꯥꯏ ꯄꯥꯛꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯥꯟꯁꯪꯗ ꯊꯨꯡꯂꯔꯦ꯫ ꯑꯣꯄꯔꯦꯁꯟ ꯂꯥꯡꯑꯣꯟꯗ ꯁꯔꯨꯛ ꯌꯥꯈꯤꯕ PLAꯒꯤ ꯃꯔꯨꯞꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯑꯣꯄꯔꯦꯁꯟ ꯑꯁꯤꯕꯨ ꯋꯥꯈꯜ ꯑꯃꯗꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯂꯨꯞꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ RPFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯎꯈ꯭ꯔꯨꯜ ACꯒꯤ MLAꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯔꯥꯟꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ, ꯔꯨꯜ ꯑꯣꯐ ꯂꯣ ꯂꯩꯕ ꯑꯃꯅꯤ, ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ꯫ ꯑꯣꯜ ꯃꯅꯤꯄꯨꯔ Constructors Association, Forum Travel Constructors Association ꯑꯃꯁꯨꯡ All Manipur PWD Constructors Associationꯅ ꯆꯪꯁꯤꯜꯂꯛꯄ ꯅꯤꯌꯝ ꯆꯨꯝꯅ PMJSY 3 ꯇꯦꯟꯗꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ Constructors Associationꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯇꯥꯡ 9 ꯑꯃꯁꯨꯡ 10 ꯃꯅꯤꯄꯨꯔ ꯗꯦꯂꯤ ꯅ꯭ꯌꯨꯁ ꯄꯦꯄꯔꯗ ꯎꯈ꯭ꯔꯨꯜ ACꯒꯤ MLAꯅ ꯐꯣꯡꯗꯣꯛꯈꯤꯕ ꯀꯟꯁꯇ꯭ꯔꯛꯇꯔꯁꯤꯡꯒꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯀꯠꯅ ꯇꯦꯟꯗꯔ ꯍꯥꯡꯕ ꯉꯝꯗꯅ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯔꯥꯟꯕꯅꯤ꯫ ꯇꯦꯟꯗꯔ ꯑꯃꯗꯤ MSRDA AED ꯃꯇꯝ ꯆꯥꯅ ꯄꯥꯏꯈꯠꯇꯕ, ꯅꯝꯁꯤꯜꯂꯒ ꯊꯝꯕ, ꯊꯥ 5 ꯍꯦꯟꯅ ꯁꯦꯡꯁꯟ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯦꯟꯗꯔ ꯀꯧꯕ ꯁꯦꯟꯇꯔꯅ ꯄꯤꯕ ꯒꯥꯏꯗꯂꯥꯏꯟ ꯏꯗꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ PMJSY 3ꯒꯤ ꯇꯦꯟꯗꯔ ꯍꯥꯡꯗꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨ ꯑꯔꯥꯟꯕꯅꯤ꯫ PMJSY 3ꯒꯤ ꯊꯕꯛ 96 ꯋꯥꯛ ꯄꯨꯟꯅ 30/10/2025 ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯑꯣꯔꯗꯔ ꯑꯃꯅ ꯗꯣꯐ ꯇꯧꯔꯦ ꯍꯥꯏꯅ ꯂꯧꯔꯦ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯁꯦꯟꯇꯔꯅ PMJSY 3ꯒꯤ ꯊꯕꯛꯁꯤꯡꯁꯤ ꯑꯌꯥꯕ ꯄꯤꯔꯛꯂꯕꯗꯤ ꯅꯧꯅ ꯇꯦꯟꯗꯔ ꯇꯧꯒꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯣꯏꯕꯁꯤꯡ ꯈꯪꯅꯤꯡꯂꯕꯗꯤ Constructors Associationꯒ ꯄꯨꯟꯅ ꯈꯟꯅꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯂꯣꯏꯅꯅ 10/12/2025ꯇ ꯌꯨꯅꯥꯏꯇꯦꯗ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯐꯣꯔꯝ 43 ꯄꯨꯡꯌꯥꯔ ꯀꯦꯟꯗ꯭ꯔꯒꯤꯅ Constructor 56ꯅ ꯍꯥꯏꯕ ꯋꯥꯐꯝ PMJSY 3ꯒꯤ ꯇꯦꯟꯗꯔ ꯍꯥꯏꯗꯣꯛꯇꯅ ꯄꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯑꯔꯥꯟꯕꯅꯤ꯫ ꯃꯤꯕꯨ ꯍꯨꯟꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯕꯨ ꯊꯧꯑꯣꯏꯗꯕ ꯃꯤ ꯈꯔꯅ ꯏꯟꯁꯤꯜꯂꯒ ꯇꯧꯕ ꯃꯥꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯑꯗꯨ ꯇꯧꯕꯤꯒꯅꯨ꯫ ꯇꯦꯟꯗꯔ ꯍꯥꯡꯒꯗꯕ ꯂꯩꯇꯔꯦ, ꯀꯣꯔꯠꯅ ꯗꯣꯐ ꯇꯧꯔꯦ ꯍꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯀꯟꯁꯇ꯭ꯔꯛꯇꯔꯁꯤꯡꯕꯨ ꯍꯤꯡꯅꯕ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯊꯕꯛ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯀꯟꯁꯇ꯭ꯔꯛꯇꯔꯁꯤꯡꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯂꯣꯏꯅꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯦꯟꯗꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯑꯁꯤ ꯀꯟꯁꯇ꯭ꯔꯛꯇꯔꯁꯤꯡꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯊꯕꯛ ꯂꯧꯈꯠꯂꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯊꯣꯛꯍꯜꯂꯕ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯄꯤꯒꯅꯤ꯫ ꯑꯋꯥꯕ ꯇꯥꯔꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯦꯞꯂꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯍꯥꯟꯕ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ
ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ꯏꯝꯐꯥꯜꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯕꯒ ꯔꯥꯖꯚꯕꯟꯗ ꯂꯥꯛꯂꯕ ꯃꯇꯨꯡ ꯏꯝꯐꯥꯜꯒꯤ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥꯒꯤ ꯇꯤꯝꯅ ꯁꯥꯟꯅꯕ ꯁꯒꯣꯜ ꯀꯥꯡꯖꯩ ꯄꯣꯂꯣ ꯃꯁꯥꯟꯅ ꯌꯦꯡꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯒ ꯂꯣꯏꯅꯅ ꯊꯨꯡꯂꯕ ꯃꯇꯨꯡ ꯏꯔꯝꯗꯝꯗ ꯁꯥꯕ ꯂꯦꯡꯌꯥꯟꯐꯤ ꯈꯨꯗꯣꯜ ꯇꯝꯕꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯀꯥꯡꯖꯩ ꯑꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯗꯣꯛꯈꯤꯕꯕꯨ ꯃꯁꯛ ꯇꯥꯛꯄ ꯑꯣꯏꯅ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕꯒꯤ ꯄꯦꯟꯇꯤꯡ ꯑꯃꯁꯨ ꯄ꯭ꯔꯁꯤꯗꯦꯟꯠꯇ ꯈꯨꯗꯣꯜ ꯇꯝꯈꯤ꯫ ꯇꯨꯡꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,180 ꯆꯪꯅ ꯄꯥꯏꯈꯠꯀꯗꯕ ꯄ꯭ꯔꯣꯖꯦꯛ 13ꯒꯤ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 207 ꯆꯪꯅ ꯄꯥꯏꯈꯠꯄ ꯄ꯭ꯔꯣꯖꯦꯛ 12 ꯁꯪꯒꯥꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯃꯩꯇꯩꯂꯣꯟꯗ ꯋꯥ ꯉꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜ ꯄꯤꯕ ꯍꯧꯈꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯗ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯉꯁꯤ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯂꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁꯥꯟꯅ ꯈꯣꯠꯅꯕ, ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ, ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ, ꯏꯗꯨꯀꯦꯁꯟ, ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯂꯝꯗ ꯑꯃꯗꯤ ꯇ꯭ꯔꯥꯏꯕꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠꯀꯤ ꯊꯕꯛꯁꯤꯡꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯗꯨꯅ ꯃꯄꯨꯡꯗ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯃꯇꯥꯡꯗ ꯇꯦꯟꯇꯛꯅ ꯄꯜꯂꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯩꯕꯥꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯍꯛꯊꯦꯡꯅꯅ ꯁꯣꯛꯍꯜꯂꯕ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯄꯤꯒꯅꯤ꯫ ꯑꯋꯥꯕ ꯇꯥꯔꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯧꯈꯠꯂꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯍꯥꯟꯕ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛ ꯂꯧꯈꯠꯂꯤ꯫ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ (IDPꯁꯤꯡꯒꯁꯨ ꯎꯅꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯃꯅꯤꯄꯨꯔꯗ 10ꯁꯨꯕ ꯆꯍꯤꯆꯥꯒꯤ ꯑꯉꯟꯕ ꯃꯇꯝꯗ ꯑꯅꯤꯔꯛ ꯊꯣꯛꯈꯤꯕ ꯅꯨꯄꯤ ꯂꯥꯟꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯂꯝ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯊꯧꯅꯥ ꯐꯅ ꯊꯦꯡꯅꯈꯤꯕ ꯂꯥꯟ ꯑꯃꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯟꯗꯃꯥꯟ ꯅꯤꯀꯣꯕꯔ ꯏꯊꯠꯀꯤ ꯃꯥꯎꯟꯠ ꯍꯦꯔꯤꯌꯦꯠꯄꯨ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯃꯃꯤꯡ ꯑꯣꯟꯊꯣꯛꯂꯦ ꯍꯥꯏꯅꯁꯨ ꯄꯟꯈꯤ꯫ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯕꯨ ꯁꯤꯡꯊꯥꯔꯗꯨꯅ ꯃꯍꯥꯛꯅ ꯉꯁꯤ ꯄꯣꯂꯣ ꯃꯁꯥꯟꯅ ꯌꯦꯡꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯍꯧꯁꯥꯒꯤ ꯐꯖꯕꯁꯤꯡ ꯁꯤꯡꯊꯥꯕꯒ ꯂꯣꯏꯅꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯨꯝꯍꯤ ꯆꯦꯟꯗ꯭ꯔꯕ ꯄꯥꯠ ꯑꯃꯅꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯐ꯭ꯂꯣꯇꯤꯡ ꯂꯦꯛ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯏꯝꯐꯥꯜꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯕꯒ ꯒꯚꯔꯅꯔ ꯖꯣꯏꯀꯨꯃꯥꯔ ꯕꯥꯂꯥ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯜ ꯌꯥꯎꯅ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯔꯥꯖꯚꯕꯟꯗ ꯂꯥꯛꯂꯕ ꯃꯇꯨꯡ ꯂꯣꯛ ꯚꯕꯟꯗ ꯆꯥꯛꯂꯦꯟ ꯆꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯄꯥꯟ ꯀꯥꯡꯖꯩꯕꯨꯡꯗ ꯁꯥꯟꯅꯕ ꯁꯒꯣꯜ ꯀꯥꯡꯖꯩ ꯌꯦꯡꯈꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯅꯨꯄꯤ ꯂꯥꯟ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯄ ꯅꯨꯄꯤ ꯂꯥꯟ ꯅꯤꯡꯁꯤꯡ ꯊꯧꯔꯝꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯁꯥꯃꯛ ꯁꯔꯨꯛ ꯌꯥꯗꯨꯅ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯂꯥꯟꯒꯤ ꯏꯃꯥꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯦꯅꯥꯄꯇꯤꯗ ꯆꯠꯇꯨꯅ IDPꯁꯤꯡꯒ ꯎꯅꯕꯒ ꯂꯣꯏꯅꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯂꯩꯉꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯎꯅꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯃꯗꯤ ꯍꯤꯔꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯒꯅꯤ꯫ ꯇꯨꯡꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯒꯅꯤ꯫ ꯑꯔꯨꯅꯥꯆꯜꯗ ꯇ꯭ꯔꯛ ꯂꯣꯛꯈꯥꯗ ꯇꯥꯁꯤꯟꯕꯒꯤ ꯊꯧꯗꯣꯛꯇ ꯁꯤꯟꯃꯤ 22 ꯁꯤꯈ꯭ꯔꯦ, ꯑꯃ ꯍꯤꯡꯍꯧꯔꯦ꯫ ꯑꯦꯛꯁꯤꯗꯦꯟꯠ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 9ꯗ ꯊꯣꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝ ꯑꯣꯏꯕꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯉꯁꯤꯃꯛ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯑꯁꯥꯝꯒꯤ ꯇꯤꯟꯁꯨꯀꯤꯌꯥ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟ ꯇꯥꯟꯗꯨꯅ ꯆꯥꯖꯕ ꯁꯤꯟꯃꯤ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯄ ꯇ꯭ꯔꯛ ꯑꯃ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯂꯣꯛꯈꯥꯗ ꯑꯣꯟꯊꯕꯗ ꯁꯤꯟꯃꯤ 22 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯑꯃꯈꯛ ꯍꯤꯡꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 9ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯆꯥꯏꯅꯥꯒꯤ ꯉꯝꯈꯩ ꯄꯔꯤꯡ ꯃꯅꯥꯛꯇ ꯂꯩꯕ ꯍꯥꯏꯌꯨꯂꯤꯌꯥꯡ ꯆꯥꯛꯂꯥꯒꯝ ꯂꯝꯕꯤꯗ ꯊꯣꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝ ꯑꯣꯏꯕꯅ ꯑꯃꯗꯤ ꯃꯤ ꯆꯪꯅꯗꯕ ꯃꯐꯝ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯑꯦꯛꯁꯤꯗꯦꯟꯠꯀꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤꯗꯃꯛ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯅꯦꯠꯋꯥꯔꯛ ꯀꯅꯦꯛꯇꯤꯚꯤꯇꯤꯁꯨ ꯐꯪꯗꯕ ꯃꯐꯝꯅꯤ ꯍꯥꯏꯔꯤ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯉꯁꯤ ꯑꯦꯛꯁꯤꯗꯦꯟꯠꯀꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯁꯔꯆ ꯑꯦꯟড ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯕꯨꯙꯦꯁ꯭ꯋꯔ ꯗꯤꯞ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯍꯤꯡꯍꯧꯏ꯫ ꯇ꯭ꯔꯛ ꯑꯗꯨ ꯂꯣꯛꯈꯥꯗ ꯑꯣꯟꯊꯔꯕ ꯃꯇꯨꯡꯗ ꯍꯤꯡꯍꯧꯔꯕ ꯃꯤꯁꯛ ꯑꯁꯤ ꯆꯤꯡꯃꯥꯏꯗ ꯌꯥꯟꯗꯨꯅ ꯀꯥꯈꯠꯂꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯈꯣꯏꯅ ꯇꯣꯡꯂꯛꯈꯤꯕ ꯇ꯭ꯔꯛ ꯑꯗꯨ ꯃꯃꯥꯏ ꯂꯩꯕꯗ ꯆꯤꯡꯃꯥꯏꯗꯒꯤ ꯅꯥꯟꯊꯗꯨꯅ ꯂꯣꯛꯈꯥꯗ ꯇꯥꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯗꯝꯄꯔ ꯇ꯭ꯔꯛ ꯑꯗꯨ ꯇꯣꯡꯂꯛꯈꯤꯕ ꯃꯤꯑꯣꯏ 22ꯃꯛ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕ ꯁꯤꯟꯃꯤ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯂꯩꯕ ꯀꯟꯁꯇ꯭ꯔꯛꯆꯔ ꯁꯥꯏꯠ ꯑꯃꯗ ꯊꯕꯛ ꯁꯨꯅꯕꯒꯤꯗꯃꯛ ꯆꯠꯄꯅꯤ꯫ ꯃꯈꯣꯏꯅ ꯇꯣꯡꯂꯛꯈꯤꯕ ꯇ꯭ꯔꯛ ꯑꯗꯨꯅ ꯇꯥꯁꯤꯟꯈꯤꯕ ꯂꯣꯛ ꯑꯗꯨ ꯐꯤꯠ 1,000 ꯔꯣꯝ ꯂꯨꯏ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯤꯑꯣꯏ 19ꯒꯤ ꯍꯛꯆꯥꯡ ꯔꯤꯀꯚꯔ ꯇꯧꯕ ꯉꯝꯈ꯭ꯔꯦ꯫ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ 18ꯒꯤ ꯃꯃꯤꯡ ꯃꯊꯥ ꯈꯪꯗꯣꯛꯄ ꯉꯝꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯁꯥꯝꯒꯤ ꯇꯤꯟꯁꯨꯀꯤꯌꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯒꯦꯂꯥꯄꯨꯈꯨꯔꯤ ꯇꯤ ꯁ꯭ꯇꯦꯠꯇꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯒ ꯂꯣꯏꯅꯅ ꯑꯦꯛꯁꯤꯗꯦꯟꯠꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯐꯪꯕ ꯉꯝꯗ꯭ꯔꯤꯕ ꯍꯛꯆꯥꯡꯁꯤꯡ ꯔꯤꯀꯚꯔ ꯇꯧꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯔꯤ꯫